Manipur gi lam khara Myanmar da pithoklaga Yana duna leiriba Indo Myanmar border gi mafam khara gi isu sing loishinaba honabagi mami chauna taba thengnare. India Today gi report amana hai garang New Delhi da pangthokpa pawgi mifam amada Ministry of External Affairs ki wangang loi Randir Jeswana hai Indo Myanmar border da laikhai tanadaba mafam khara leiriba si athuba matamda loishinanaba wari sanabagi thabak chathari haina phongtokhi. Wafam adu paumi singna Manipur gi lam khara Myanmar da pithokiba yana leire hainariba sigi matangda hangba wahang amagi paukum oina mahangna phongdokhibani. Mahangna makhatana hai Manipur gi lam khara Myanmar da pithoklagani haibagi chapchaba confirm oiba reporti leite adubu boundary gi issue asi loishinabagi damak wari sanabagi thabak akanba mongda sathari haiki. Ningsing mayabadi US the best over the diplomat kauba magazine amana proposal asige matangda haukiba July 13 report tawrakhiba laikhrabani. Report adu the official document amagi matangda palladuna border pillar number 65 amasung 68 ki marakta leiriba India gi square mile ama dasming mari pak chawbalam ama exchange tawnaraba yana leire haikibani. Propose tawriba lam adu Manipur gi Chandel district ki manung channa Kabo Valley ka tainana leiba mafam ni haina su report adu da pankhibani.